Manipur ki hojik wari film sida popular government ama leibasi kayam yamna mathau tabage aduga masi popular government ama laglagadi irang asi ekta loshanba ngamlagadra haidana miyamnasu hangaduna leibani MLA ki magegi fondrokpa matamda popular government ama laglagasu political kogi solution ama puraknaba wari watai sanaba ma mathau tai madu matam khara adu mukchangki gani haidana su mangna fondokkhibani oja kamaini ngi kogi MLA kram samgi wafam si ozai mi jingda popular government ama shemgani haibase ko January tha 26 January nangna ba hai adige mu February ma hai makhoi shemning ma matam da shema sunu ko mai government ko adik BJP ki policy program da amadi soda lakudi ya adugo makhoi ki adik party ki sidarai ba khoi tandu laita ba phangda Manipur ma han ba makhoi ki matam da thokpa thokdo ba thoksinani na makhoi ki party BJP party BJP se Manipur da kai higadra ma higadra haibage central government chingnaba amal laibanina mahoi party sibu grassroots level dagi adigi atopa khogi constitution kaya da assembly constitution kaya da haganna bana mahona shemna bana kana ribni adu mahoi February thada di leiraba ya adu mahoi se shemani toguni sarkar ma lakani haina sum kaya hanna haire koi makai learning ma matam da leira chano tonin torasano adu wai koi haje ai koi na pambudi kogi tandu leita ba Manipur ma porakpada kogi thoi bat issue singa se thokdok singa se koi thaidok tna chattaba aroi ban naina solution ma permanent solution poraga na ma government no sema pai adu na tadna kogi amaga training tal na hak lai chana conflict kya ma thol la kan da khana chaina na thoi ba masi da thoi ba thodo wa thok singa se masi thon da ba pai ado masi kuki gi lamni naga gi lamni maitei gi lamni kana red zone ni buffer zone ni kana khajo khajin to na thamba asugum ba na tai cha da ba se to han da ba aduga permanent solution ma to shemlo matung da makhoi gi tangdu lai ta ba Manipur mo hela matungda makhoi popular government semgara ya tondegara da makhoi tone mutu suna do mala khoi mani misam yangi punsi ngakon matra de kan mane khoi hingado no ai khoi ki future se karino wa ai khoi ki tungi lambi se karino wa ai khoi hajek tori wa phibam se karino maitei gi lamda satpa yarak ta wa ayok sapu manungda nga phaba da na thamjin ba khoi sor hon mamok larak ta wa ngasi Ishari lamda highway singa sida chatpa chalandaba asigumba sugyam tamthiba sajali sachi karamba malengi mafamda karamba country da karamba lebak leramgadoina ba khogi kuki militants khara silai khoi sugyam ba mi singa sibo sugyam na government of India ga loktung ra kanda khoi da hanthani yengaliba khoi bo sugyam na proxy war sanaraga maitei singa sibo nam dhanaba toriba se masibu ngasigi ngak ba singa sen luching ba sina sum yengana leigida ba makhoi masen phammunara kanda makhoi masen yana daga mot sana jakanda soki phammunna bagi soki munna bagi misam praja singa sina sugyam na wahalliba oti mamana chingjong no wanganba ngasigi tangdu leita ba khoi ka khong sa go Manipur ma tholib se makhoi na natra ba makhoi hajik ka thokba ga loina makhoi punsina ba yare makhoi kai dong ta sunna leiri ba ngasi misam miyam sing se hingna bi lan phomda thawai khuma ka hatna nomogi insan mana masing yo mi mai ben sing ke amu wari ba khoi de likem de leiri ba IDP sing ke amu wari ba de risho plus sing ke amu wari ba ngasi makhoi de present rule thamla ba jo thagi salary laktana income laktana noaina gap to na sa chak to ri ha ba ko ye sipai ke ana masi mission nu wa se ma ko khatang li khan ta ba pa ye se ai tham chi